ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯐꯤꯚꯝꯗ ꯃꯅꯤꯄꯨꯔ ꯂꯩꯔꯤ MP ꯕꯤꯃꯣꯜ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯁꯛꯇꯤ ꯂꯩꯇꯕꯒꯨꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯆꯠꯂꯤꯕ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯕ ꯂꯝꯗꯝ ꯑꯃꯒ ꯃꯥꯟꯅꯅ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯉꯥꯃꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯤ ꯄ꯭ꯔꯦꯁ ꯖꯔꯅꯦꯜꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MP ꯕꯤꯃꯣꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯄꯤꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯟꯇꯔꯅ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤ꯫ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯇꯤꯡ ꯂꯩꯅ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤ ꯃꯦ 3 ꯏꯔꯥꯡ ꯊꯣꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯔꯁꯅꯦꯜ 70,000 ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯂꯥꯟ ꯈꯥꯝꯕꯒꯤ ꯊꯕꯛꯇ ꯀꯨꯀꯤꯁꯤꯡꯗ ꯃꯤꯆꯪ ꯆꯪꯕꯒꯨꯝ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯊꯥꯖꯕ ꯂꯩꯔꯛꯇꯕꯅꯤ ꯍꯥꯏꯅꯁꯨ AK ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯆꯪꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯒꯤ BJP ꯂꯦꯖꯤꯁꯂꯦꯆꯔꯒ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯩ ꯑꯅꯤ ꯂꯣꯡꯗꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯕ ꯆꯪꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯤꯁꯇ꯭ꯔꯛꯆꯔ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯉꯝꯍꯟꯒꯗꯕꯅꯤ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯔꯤꯖꯦꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯩꯒꯗꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯃꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯈꯛꯇꯗ ꯀꯝꯃꯨꯅꯤꯇꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯋꯥꯈꯜ ꯇꯥꯅꯗꯕ ꯑꯁꯤ ꯀꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅꯁꯨ MP ꯉꯥꯃꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ CPI꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔꯗ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯕꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯟꯇꯔꯗ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯕ ꯆꯠꯇꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤꯗꯃꯛ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯂꯩꯀꯥꯏꯁꯤꯡꯗ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ CPIꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯣꯝ ꯑꯃꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯕꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯈꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯃꯑꯣꯡ 3 ꯊꯣꯛꯅ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯁꯣꯔꯁ: ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ 3 ꯊꯣꯛꯅ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅ꯭ꯌꯨꯁ 18ꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ 3 ꯊꯣꯛꯅ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯅꯣꯡꯃꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯊꯕꯛ ꯂꯧꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯄꯟꯕ ꯇꯥꯔꯕꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯏꯟꯇꯤꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯈꯨꯠ ꯊꯣꯡꯅꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯥꯖꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯤꯡꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯀ꯭ꯔꯤꯃꯤꯅꯦꯂꯤꯇꯤ ꯂꯣꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯦꯟꯗꯜ ꯇꯧꯗꯨꯅ
ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ ꯄꯨꯂꯤꯁ ꯑꯗꯨꯒ ꯑꯇꯩ ꯀꯦꯁ ꯈꯔꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIA) ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBIꯅ ꯄꯥꯏꯔꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯝꯅꯔꯤꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯆꯥꯡ ꯑꯣꯜꯂꯒ ꯑꯄꯥꯝꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯏꯁꯨꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯕ ꯑꯃꯗꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯕ ꯑꯁꯤꯅꯤ꯫ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯧꯗꯨꯅ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯏꯁꯨꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯕ ꯑꯃꯗꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯕ ꯑꯁꯤꯅꯤ꯫ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯧꯗꯨꯅ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯍꯜꯍꯟꯈꯤꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯍꯦꯟꯗꯜ ꯇꯧꯔꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯠꯇꯥꯒꯣꯡꯗꯒꯤ ꯃꯤꯂꯤꯇꯦꯟ ꯈꯔ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯧꯗꯥꯡ ꯈꯪꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯂꯥꯎꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯆꯔꯥꯡꯅꯕ ꯐꯒꯅꯤ꯫ ꯖꯣꯏ ꯀꯤꯁꯟ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯧꯗꯥꯡ ꯈꯪꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯂꯥꯎꯊꯣꯔꯛꯄꯗ ꯂꯩꯔꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤ ꯐꯒꯅꯤ꯫ ꯃꯩꯇꯩꯁꯤꯡꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯂꯥꯟꯒꯅꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ.ꯑꯩꯆ. ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯪꯖꯥꯕꯤ ꯂꯩꯔꯛ ꯌꯨꯊ ꯀ꯭ꯂꯕ ꯃꯜꯇꯤꯄꯔꯄꯖ ꯍꯣꯜꯒꯤ ꯇꯣꯏꯂꯦꯠ ꯑꯃ ꯖꯦ.ꯁꯤ.ꯑꯥꯏ. ꯏꯝꯐꯥꯜ ꯑꯥꯏꯀꯣꯅꯤꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ MLA ꯀꯦ.ꯑꯩꯆ. ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯄꯣꯄꯨꯂꯦꯁꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯅꯕ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯈꯤꯒꯅꯤ꯫ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯟ ꯇꯧꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ kaya ꯌꯥꯎꯔꯕꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯤ ꯂꯦꯞꯄ ꯂꯩꯇꯦ ꯂꯦꯞꯄ ꯌꯥꯗꯦ꯫ ꯂꯥꯟ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ MLA ꯑꯁꯤꯅ ꯍꯪꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯦ.ꯁꯤ.ꯑꯥꯏ. ꯏꯝꯐꯥꯜ ꯑꯥꯏꯀꯣꯅꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯨꯃꯟꯖꯦꯟ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯁꯥꯏꯜ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ _ꯄꯤ. ꯁꯔꯠꯆꯟꯗ꯭ꯔ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯁꯥꯏꯜ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCC ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ. ꯁꯔꯠꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯩꯉꯥꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄꯤ. ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯥꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯕ ꯈꯨꯠꯂꯥꯏ kaya ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯆꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯗ꯭ꯔꯣꯟ ꯊꯤꯡꯅꯕ ꯖꯃꯥꯔ ꯊꯝꯂꯒꯅꯤ ꯍꯥꯏꯕꯅ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯕ ꯉꯝꯂꯣꯏ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯅ ꯎꯗ꯭ꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕꯒꯤ ꯃꯊꯛꯇ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ kaya ꯑꯁꯤ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯇꯥꯒꯗꯕ ꯃꯤꯁꯛꯁꯤꯡꯗ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯇꯥꯒꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯩꯂꯥꯁ ꯆꯤꯇꯥꯔꯊꯤ, ꯑꯚꯤꯖꯤꯠ ꯕꯦꯅꯔꯖꯤ, ꯑꯃ꯭ꯔꯤꯠ ꯁꯦꯟꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯄꯥꯎꯗꯝꯗꯨꯅ PM ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯁꯥꯝꯒꯤ CM ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ, UPꯒꯤ CM ꯌꯣꯒꯤ, ꯒꯨꯖꯔꯥꯠꯀꯤ CM ꯚꯨꯄꯦꯟꯗ꯭ꯔ ꯅꯥꯊ ꯄꯇꯦꯜꯅꯆꯤꯡꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯆꯪꯏ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯐꯤꯚꯝ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯛꯄꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ
ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯐꯥꯎꯕ ꯆꯠꯊꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯛꯂꯤ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯁꯥꯏꯜ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ एडिटोरियल कलमदगी मचंग ओइबा पाव अमा लौखꯠꯆगे मफम मतम चाना थबक तौसी मफम मतम चाना थबक तौदबा लमदम अमा थीबा तारबदी मणिपुर ओइगनी हाइबि याइ स्टेट असिदा लेंगाकी ओइबा लोइसंग कया मरुम लैरिबा असिगी मनुंगदा पीडब्ल्यूडी पीएचडी मणिपुर पावर डिस्ट्रीब्यूशन हाना इलेक्ट्रिसिटी डिपार्टमेंट हाइरिबसिंग असिना लमदम असिगी लंबी थोंग मई इसिंगी थबक तौबा मतमदा मफम मतम चादना थबक तौबगी चटनबी लैरक्लिबा असि ngasi ngarangtagi natte haibasi state asigi miyamna lisangsinda khangnaduna laklabani maruoina imphal gi mayolmaktada leiba wahangbom laikai traffic point manaki lambi gi pothole menbagi thabak tawbada khwarambal kaithel gi mi chilakpa matam amadi ayuki pung 9 dagi pung 13 12 gi matam tawriba asimak yamna wakhal khanthaba watpani haina lowba yai matam asida mina krik krik inaduna traffic jam thokpa matamda thabak phaba saduna pothole menbana maram oiraga wahangbom laikai dagi kaisampa traffic island phawbagi lambi mayai lambi gi mafam asida aduki matik traffic jam oihaliba asimak mafam matam chadana thabak tawbanani haibasi lamdam asigi miyamna hanna ngangnaduna leiriba asida lengaki mari leinaba loisangna yengsillaga matam chana haibadi mi chindaba matam haibadi numidangi matamda tauhanba chungani aduga Imphal Municipal Corporation gi lambi gi waisiliba singna lambi da mi lanna chatpa matam haibadi ayuk anganbada matamda sitkadabadu mi chinkhalakpa matam haibadi ayuki pung 8 nipal taba matam phawba lambi gi waisitbagi thabak tawbagi chanabi leiriba asimak lepang macha tadabagi thong oiri nakal amaromdana state asigi lengaki maru oiba department oina PWD PHD power distribution na thabak tawbada coordination leitana thabak tawbagi mong chathabagi mami chauna tabadagi state asigi lambi sing matam chadana koilas phakaibagi thong chathari kudam oina sagolban tera sangyong leirtagi kwakaitel taba lambi asi haukiba tha ahum mari gi mamangda sit nana koilas thakrabasu matam chadana hauzik lambi mayai mataida pothole kaya marum leirakpagi maramdi lambi asigi matai mayai singda PhD toti pipe kaya marum puriba sing asi pipe leak oirakpadagi toti ising thadarakpa ising kapthokrakpa mafam kaya muk leibadagini haibasi lamdam asigi miyamna khangnabaduna leiri asigumba thong asi tawdanaba department singna thabak tawbada tathok tasin tawnaraga thabak tawminaba chungani khali nakal amaromdana state asigi miyamna maruoina Imphal mayol amadi masigi akoibagi state highway national highway gi mataida khong lambi thamduna lengakna makhada drain challaga leibagi mathakta lanai gi pochai yonbagi thawong tawbagi chanabi leiriba asina maram oiraga lambi challiba miyamda kudong chadaba kaya maram thoanbagi thawong asi lengaki mayokta leiba thawongni haibi yai asigumba kaya asi tawdanaba mari leinaba lengaki loisangna lamdam asigi miyamda khangankiba kaya su leikrabani haina khali adubu lengaki mayokta leibagi thawong sing chathaduna hauji leibagum tawri asigumba kaya asibu tawdanaba mangjongnana lengaki mari leinaba department singda khanganbaga loinana lengakna takthokpagi thabak tawrabasu matam khara leiraga hekta hanagi phibamda leibagi thawong chathari maram aduna state lengaknasu mafam matam chana department khudingmak coordination leinaraga thabak tawbaga loinana lamdam asigi miyamsu lengaki athingbagi mayokta thabak tawdrabadi China Japan gumna lepak macha taba lam oigani makha tarakpa atopa pawda nonganba hatkibaga mari leinana high court na notice issue tawkhre NNCN IM gi kadar singa loinana hatkibani haiba akoijam nonganbagi misiga mari leinana High Court of Manipur na respondent oiriba Union of India State of Manipur amasung NIA da notice issue tawraktuna chayol mari gi manungda khangalakadabani haina yathang pikre case asi nonganbagi mama oiriba akoijam Shantibalana High Court of Manipur da writ petition ama file tawraktuna mihat asiga mari leinana achumbo wail phanganbiu haina tharakhibani mahaki writ petition aduda hairiba case asi state police na thijiliba asigi mahuta hena ningthina thijanmak ngamnabagidamak National Investigation Agency NIA da sinabiu haiba wafum yauri akoijam nonganba asi Kangpokpi police station dagi kilometer 3 lom chatlaga leiba Singobung village da
ꯀꯨꯝꯖꯥ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯁꯤꯅ ꯐꯪꯈꯤꯕꯅꯤ꯫ ꯔꯤꯠ ꯄꯦꯇꯤꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯟꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯔꯝꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁꯤꯀꯥ ꯔꯤꯖꯣꯔꯠꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯈꯤ, ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯑꯃꯅ ꯑꯄꯣꯛꯄꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯃꯁꯥꯗ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯏꯟꯇ꯭ꯔꯥꯇꯔꯅꯤꯌꯦꯜ ꯍꯦꯃꯣꯔꯦꯖ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯀꯦꯁ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯔꯤꯕ NACN-IM ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯦꯇꯤꯁꯅꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯣꯊꯣꯔꯤꯇꯤꯅ ꯆꯌꯣꯜ 9ꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ NHRCꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ (DMU)ꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯄꯤꯕ ꯑꯃꯁꯨꯡ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕ ꯑꯁꯤꯒꯤꯗꯃꯛ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒꯤ ꯁꯦꯟꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟ (NHRC)ꯗ ꯋꯥꯀꯠꯈꯤꯕ ꯑꯗꯨꯒꯤ ꯍꯤꯌꯔꯤꯡ ꯍꯧꯈꯤꯕ ꯑꯥꯒꯁꯠ 28ꯗ ꯀꯝꯃꯤꯁꯟꯅ ꯆꯠꯊꯈ꯭ꯔꯦ꯫ ꯀꯝꯃꯤꯁꯟꯅ ꯆꯠꯊꯔꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠꯁꯤꯡꯅ ꯊꯥꯔꯛꯂꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯔꯝ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯆꯌꯣꯜ 9ꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯅꯦꯟꯠꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯑꯃꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯁꯤꯡ ꯑꯗꯨ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯅꯠꯇ꯭ꯔꯒ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯝꯃꯤꯁꯟꯒꯤ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯔꯥꯏ ꯇꯥꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗꯒꯤ ꯁꯗꯤꯁꯀꯥꯟꯇ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯗ ꯊꯥꯈꯤꯕ ꯋꯥꯀꯠ ꯑꯗꯨ ꯀꯝꯃꯤꯁꯟ ꯑꯁꯤꯅ ꯗꯥꯏꯔꯤ ꯅꯝꯕꯔ 10943/IN2024 ꯆꯟꯗꯨꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯅꯤ꯫ ꯀꯝꯄ꯭ꯂꯦꯅꯦꯟꯠꯅ ꯀꯝꯃꯤꯁꯟꯗ ꯊꯥꯒꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛꯠ 2018ꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 6ꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯀꯤꯝ ꯑꯣꯐ ꯔꯥꯁꯇ꯭रीय उच्चतर शिक्षा अभियान (RUKSA)ꯒꯤ ꯃꯈꯥꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯈꯔꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁ, DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ, DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁ, GP ꯋꯨꯃꯦꯟꯁ ꯀꯣꯂꯦꯖ, LM ꯂꯣ ꯀꯣꯂꯦꯖ ꯌꯥꯎꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯔꯁ 33 ꯇꯝꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯕꯖꯦꯛ 12 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯟꯗꯔꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯗꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯊꯥꯔꯒ ꯄꯨꯟꯅ ꯃꯍꯩꯔꯣꯏ 10,000 ꯔꯣꯝ ꯃꯍꯩ ꯇꯝꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 7ꯗꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯒꯨꯂꯔ ꯁ꯭ꯇꯥꯐ, ꯔꯦꯒꯨꯂꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ, ꯔꯦꯒꯨꯂꯔ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕ MA ꯑꯃꯁꯨꯡ MScꯒꯤ ꯐꯥꯔꯁꯠ ꯑꯃꯁꯨꯡ ꯊꯥꯔꯠ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤ ꯑꯃꯗꯤ BA ꯑꯃꯁꯨꯡ BScꯒꯤ ꯊꯥꯔꯠ ꯑꯃꯁꯨꯡ ꯐꯣꯔꯊ ꯁꯦꯃꯦꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ MA ꯑꯃꯁꯨꯡ MScꯒꯤ ꯑꯣꯏꯅꯁꯨ ꯊꯥꯔꯠ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯕꯅ ꯐꯥꯔꯁꯠ ꯁꯦꯃꯦꯁꯇꯔꯒꯤ ꯀ꯭ꯂꯥꯁ ꯍꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯔꯊ ꯁꯦꯃꯦꯁꯇꯔꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯇꯧꯈꯤꯗꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯊꯣꯔꯤꯇꯤꯅ MA ꯑꯃꯗꯤ MScꯒꯤ ꯊꯥꯔꯠ ꯑꯃꯁꯨꯡ ꯐꯣꯔꯊ ꯁꯦꯃꯦꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 13ꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯨꯝꯖꯥ 2019ꯒꯤ ꯑꯣꯏꯅ ꯁꯦꯃꯦꯁꯇꯔ ꯈꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯣꯟꯂꯥꯏꯟ ꯃꯦꯊꯗꯇ ꯊꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯑꯃꯗꯤ ꯑꯦꯊꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯗ ꯉꯥꯛꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯃꯔꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯄꯟꯈꯤꯕꯅꯤ꯫ ꯆꯔꯛ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯁꯦꯃꯦꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄ ꯂꯩ꯫ ꯗꯤꯃꯥꯟꯗ ꯇꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯅꯕ UGCꯒꯤ ꯑꯌꯥꯕ ꯉꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯊꯣꯔꯛꯂꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯒ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯅꯔꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ DMUꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯈꯛꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ MA, MSc ꯑꯃꯗꯤ
LNMꯒꯤ second ꯑꯃꯁꯨꯡ fourth semesterꯒꯤ examinationꯁꯤꯡ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯂꯣꯏꯈ꯭ꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ right to higher education ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯚꯦꯅꯦꯟꯠ ꯑꯣꯟ ꯏꯀꯣꯅꯣꯃꯤꯛꯁ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯀꯜꯆꯔ ꯔꯥꯏꯠꯁꯀꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯚꯦꯅꯦꯟꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛ 1939 ꯁꯦꯝꯗꯨꯅ ꯑꯦꯛ ꯑꯁꯤꯒꯤ ꯁꯦꯛꯁꯟ 12A ꯒꯤ ꯃꯈꯥꯗ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ ꯂꯤꯡꯂꯤꯕꯅꯤ ꯂꯣꯏꯅꯅ ꯀꯃꯤꯁꯟꯅꯁꯨ ꯁꯤꯑꯣ ꯃꯣꯇꯣ ꯂꯧꯈꯠꯄ ꯑꯃꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯃꯇꯤꯛ ꯃꯉꯝ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯍꯣꯕ ꯀꯌꯥ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯇ ꯆꯥꯎꯅ ꯁꯤꯡꯅꯔꯦ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯂꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯅꯕ ꯀꯨꯀꯤꯁꯤꯡꯅ SC ꯀꯃꯤꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯇꯨꯅ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯁ꯭ꯇ꯭ꯔꯤꯛꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯃꯤꯇꯤꯗ ꯆꯤꯔꯣꯜ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯍꯥꯔꯥꯁꯇ꯭ꯔ ꯗꯤꯄꯤꯗꯤ-ꯄꯗꯁꯥꯔꯀꯥꯔꯗ ꯊꯥꯕ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯁꯤꯟꯕ ꯌꯥꯎꯕꯒꯤ ꯃꯔꯥꯜꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯛꯇ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯐꯝ ꯊꯣꯛꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯈꯪꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯔꯝꯂꯒꯅ ꯃꯗꯨꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯋꯥꯀꯠ ꯆꯤꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯗꯨꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ PTIꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯊꯣꯛꯍꯟꯕꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯇꯥꯟꯅꯗꯨꯅ ꯂꯩ ꯋꯥꯐꯝ ꯑꯁꯤꯃꯛ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯃꯔꯝꯅ ꯌꯥꯝꯅ ꯀꯨꯞꯅ ꯑꯃꯗꯤ ꯑꯍꯦꯟꯕ ꯃꯔꯝꯁꯤꯡ ꯄꯨꯊꯣꯛꯂꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯖꯨꯗꯤꯁ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ FIR ꯑꯃꯁꯨ ꯂꯧꯈꯠꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ